Rahul Gandhi Chahi ani jail da thamnaba Laothokkhre Yaningdaba uttuna Congress na khongjang changshinkhre Narendra Modi surname ga mari lainana Surat Court na Congress ki lusingba Rahul Gandhi ki mathakta criminal defamation case ama lakhotpaga loinana mara leire haina chahi ani jail da thamnaba court asina conviction pikhre nakal amarom court asina conviction pikhre Rahul Gandhi Chief Judicial Magistrate HH Baramana numit kuntrani ki oiba bail piduna appeal satpa yahana ba order thokhre Congress ki lusingba Rahul Gandhi bo Modi surname ge remark asiga mari lainana Karnataka state ke Kolar da kumja lisingani taraga mapanda Lok Sabha election ge rally amada wangang khibada phongdo ki bawa pha madugi matang da court asina criminal defamation case ama file tawkhraba matungda sirakliba maral adubu yaningdaba phongdok tuna Manipur da so Manipur Pradesh Congress Committee gi thomi singna BT Rota leba Congress baban da protest tawkhre ngasi pangthok iba protest aduga mari lainana MPCC gi senior spokesperson ju oidiba AICC gi member N Bupenda na makha taraduna hai laidaba miyam ge chakthung phangana ba tongan ba ministry ge taxpayer sing khomgatuna prime minister Narendra Modi amade Gautam Adani group ta sinakhiba sigi matangda joint parliamentary committee semduna wathok asigi matangda thigana ba taksilubagi damak parliament ta ngasi phauba wangangandana thamlakhiba nei achumbagi damak chahi kaya laibak asida sacrifice tawrakraba Congress leader singi maming muthana ba honragliba thawong Yaningde BJP lengak na nampu sasan da kihanbada Congress na handuna chatloi achumbagi damak leptuna changshinkhigani haikhe Salai gi corporate office yauna BOD sing amadi chairman gi yumda red Chatthakhre ngarang maitai sing gi chahi hoba sajibu chairau ba numit ki ayuk pung taruk lom tarakpa duaida Salai gi tera lukrakpam laikai da laiba corporate office yauna Board of Directors sing amadi hanagi chairman amasung managing director Narengbam Samarjit ki yumda CVI na red Chatthakhre CVI na nungthil pung ahum phauba chathagiba red aduda official oiba document khara phajin khiba natana thoidokpa mipa mipundi yaukhide CVI na red Chathakiba Board of Directors sing adude kaisam thong elangbam laikai da leiba elangbam Brojendro akham laikai da leiba akoizam Deepa singjamai mayengbam laikai da leiba chingtham Samson tera lokrakpam laikai da leiba Narengbam Bisorjit Uripok Taurangbam laikai da leiba Taurangbam Tekendra masung Lalangbung makhong da leiba Brojendra yumlembam gi yumdane red ase pungpham amatada chap manana Chathakiba nei asido official oi bache sang natana karigumba mata lakhot khiba laite haikhe Thounaojam Strela Luwang na Miss India 2023 sub contest ke subtitle ani Lourakle Femina Miss India 2023 da iramda Manipur bu represent tawriba Manipur TV gi anchor oi batanatana Miss Manipur 2017 ge mingthol phangkhrabi Thounaojam Strela Luwang na Miss India 2023 sub contest ke subtitle ani Lourakle ngarang March sechat kungani thoigi numidang da pangthokiba Femina Miss India 2023 sub contest Strela na trends Miss Style icon amade collar bar Miss Glamorous look hairiba subtitle ani si tarakhiba nei panba yabade Manipur gi oina Strela Luwang na Miss India ge beauty pageant asida saruk yaduna subtitle laurakpa se ahanba oiriba nei Femina Miss India 2023 asige grand final lakliba April sechat taraga manga da Manipur na yumbu oiduna Laiba kasi ki tongan ba state sing dage contestant kuntra na saruk yaduna pangthok kadawriba de loina na BLCCN Trends co-present Femina Miss India 2023 ge winner world pageant da India represent tawduna saruk yagadawriba ne